Yamna tangna thokpa thaudok amada chahi 13 thiba Khangludraba Nupamacha ama amuk hanna Mayumgi Meoi Singga Unakhre thaudok asi Haryana gi Kalnal district tagi Charbit LS Tarjan kawi haire mahak Mayumdagi September gi 15 English ani 16 dagi yumdagi thokibadagi thiba khangkidabani haire macha mangkibagi complaint amaso police ta abopi mamana tawke loinana machagi sakfam sing takhe case asibu anti human trafficking assistant sub inspector Rajesh Kumar na mari makhong thijinaba mangkiba Nupamacha dugi photo amade details sing Delhi Jaipur Kolkata Mumbai Kanpur Simla amadi Lucknow da laiba child care institution singda missing information share tawduna mangkiba angang adubo hangbada mateng oinaba thaduna khanghanke adubo chahi 13 angang dugi mari makhong thiba khangdana laike haukiba tang September gi 13 sagolsen numita thiba khangdana laikiba angang adu Haryana police ki investigation team na phangduna fazana verification tawrba matong Mayumgi mama amadi mayambada sinakre haire assistant sub inspector Rajesh Kumar amadi mahaki team na kanna hotnaduna thiba Khangludraba Meoi 2 hena Mayumgi Meoi singda haukiba sahi kharasida sinakre haire